ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯔꯤꯆꯨꯋꯦꯜꯁꯦꯀꯣ ꯁꯤꯗ ꯑꯩꯅ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯂꯧꯔꯤꯁꯦ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔꯗꯅꯤꯀꯣ ꯑꯗꯣ ꯃꯦꯟ ꯗꯣꯔꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯈꯨꯕꯥꯛꯁꯤꯗ ꯍꯥꯏꯗꯤ ꯈꯨꯠ ꯌꯦꯠꯁꯤꯗ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯥꯏꯅ ꯍꯥꯏꯗꯤ ꯑꯩ ꯀꯥꯝꯊꯣꯛꯀꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯁꯤ ꯀꯥꯝꯊꯣꯛꯄꯤꯔ ꯍꯥꯏꯗꯤ ꯏꯃꯨꯡ ꯂꯣꯝꯗ ꯂꯣꯏ ꯀꯥꯝꯖꯟꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯥꯝꯖꯟꯈ꯭ꯔꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯖꯒꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ 24 hours ꯋꯥꯏ ꯑꯩꯅ ꯁꯤꯠꯇꯣꯛꯄꯤꯒꯅꯣꯅ ꯍꯥꯏꯀꯣ ꯑꯍꯥꯟꯕ ꯔꯤꯆꯨꯋꯦꯜ ꯂꯩꯔꯦꯀꯣ ꯁꯤꯗꯅ ꯑꯗꯨꯒ ꯑꯃꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯤꯅꯦꯀꯣ ꯑꯗꯨꯒ ꯊꯨꯝ ꯈꯇꯪ ꯍꯥꯞꯄꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯥꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯇ ꯀꯩꯗ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯌꯥꯎꯋꯤꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯨꯡꯗꯦ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯇꯨꯡꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯨꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯤꯒ ꯍꯥꯏꯗꯤ ꯔꯕ ꯇꯧꯕꯤꯌꯣ ꯑꯗꯣ ꯉꯥꯛꯇꯪ ꯋꯥꯈꯟꯗꯁꯨ ꯈꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯨꯕꯥꯛꯇ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤ ꯑꯩ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯕ एनर्जी अदगी हाइदि दाउ नुंग सुम यादब खोतब मैम लोइनमक चखरसनुको हाइना गाइ तरो हामदोग सिसे सि हामदोगपिरसिको खुदसेको सिसिना अखोइगी अनीसुब रिचुअल ओइरेको तो अहुमसुब आई सि इसिंगसे हैदोग आई सेमा अहुमसुबसिना कमाइन तौगदबनो हाइबदो अदुगा लास्ट की अहुमसुबसिना कमाइन तौगदगे सिनेमन स्टिक अहुम लौरेनको सिनेमन स्टिक से अहुम से सिसे अखोइगी लंग अंगांगबा मा हाइतारेको लंग अंगांगबो ओइरो नत्रगा रिबन अंगांगबगुंबा सिसे फजना किसनबिरगा सिगी पोतसेना अमुक कदाइदा थमगदबनो हाइ कांसिदा अखोइगी मेन डोर हाइतारेको मेन डोर हाइरगदि कमाइननो हाइ कांसिदा सिदा हाइपेतंग तागलक्केको करम मोंगदा थमगदनो हाइबदो सी येंबियोको हाइपेतंग सिजे अइना सिजे अखोइगी थोंगी मथकनेना खल्लसेबा अदुना हाइदि थोंगी मथक कुंबदा सुमाइना थंबिगोबा सिदा हाइतारको सिगी सिनेमनसे मपानगी आइगी मेन डोर हाइतारको आइना सिदा बोर्ड मथक थंबेको मपानदा मु थोक्तरे अदु सिगी अखोइगी युमगी थोंगी मथक कुंबदा सुमाइना इंजलगा सिगी सिनेमन स्टिक अहुम अमगा अदु सिदा लेरे अखोइगी ngasiगी हाइतार ngasiगी हाइरगदि तांग अमदा तौगदबा रिचुअल नहांगैना सिनेमन ब्लो खतंग तौबनिनाको हंदकिसिना सिनेमन ब्लो सु तौबिरो सिसु तौबिरो अदुगा खुदसु हामदोकपिरोको ngसाइगी अइना सिनेमन खरगा केनो खरगा थुम खतंग तौर दाइन तौखिबो दुमाइना को सिसमसु प्रैक्टिस तौबिरसेको मैम थैंक यू